United Naga Council na pangthokadoriba Lok Sabha election da Outer Manipur Lok Sabha constituency gi oina Naga People's Front NPF na thagalakpa mirep aduda sauganaba warep laukre. UNC na NPF ki oiba manifesto amadi constitution singdu kupna khanaraba matungda NPF pu lakadoriba Lok Sabha mikhal asida support taunaba warep ase laukibani hairi. NPF ki manifesto aduda Indo Naga peace ke thabak Thoram Athuba Matamda Loishinba, Amadi Naga Taba Mafam Singh Administration Amagi Makada Lehenba Haiba Wafam Yauri. Loinana NPF asi Delhi gi High Command ki Makada Leitaba, Loinana Naga Miyam gi Yaifana Bakhanba political party ama Oibana, UNC na Sogatpani. Panbayabadi Pangthokadoriba Outer Manipur constituency election asida NPF ki oina sitting Lok Sabha MP Lorho S Fozena Oiraba Yabagi, Thazanaba Amadi Hanagi Ukrulgi MLA Alfred Kangam Arthurna Congress ki mirep oirakpa yabagi oithokpa su leiri.